ꯍꯦꯜꯊꯀꯤ ꯀꯟꯗꯤꯁꯟ ꯐꯠꯂꯛꯇꯕ ꯃꯌꯥꯝ ꯑꯗꯒꯤ ꯗꯥꯛꯇꯔꯁꯤꯡ ꯂꯥꯛꯑꯒ ꯁꯨꯝ ꯏꯔꯥꯏꯗ ꯂꯥꯛꯑꯒ ꯌꯦꯡꯕ ꯈꯣꯠꯄꯁꯤꯗꯁꯨ ꯍꯤꯗꯥꯛꯀꯤ ꯃꯦꯗꯤꯁꯤꯟ ꯋꯥꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯤꯗꯥꯛ ꯂꯩꯕ ꯉꯝꯗꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯁꯄꯣꯔꯠ ꯐꯖꯅ ꯂꯩꯇꯕꯁꯤꯅ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯛꯇꯕ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎꯁꯤ ꯂꯟꯆ ꯑꯦꯟ ꯗꯤꯅꯔ ꯆꯥꯛ ꯆꯥꯔꯒ ꯂꯩꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯑꯋꯥꯕ ꯊꯦꯡꯅꯔꯤ ꯉꯁꯤꯁꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯊꯥꯡꯖꯤꯡ ꯁꯤꯟꯗꯝꯁꯪ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯏꯕ ꯑꯃ ꯆꯤꯡꯉꯨ ꯃꯣꯏꯔꯥꯡ ꯒꯦꯁ ꯍꯥꯎꯁꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯅꯤꯁꯤꯗ ꯁꯤꯅ 100ꯒ ꯈꯔ ꯍꯦꯟꯅ ꯂꯩ ꯆꯤꯡꯉꯨ ꯃꯣꯏꯔꯥꯡ ꯒꯦꯁ ꯍꯥꯎꯁꯀꯤ ꯁꯤꯅ 100ꯒ ꯁꯝꯊꯤꯡ ꯈꯔ ꯂꯩ ꯆꯤꯡꯉꯨ ꯁꯤꯟꯗꯝ ꯁꯪꯂꯦꯟꯁꯤꯅ 127 ꯂꯩꯕ ꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯏꯆꯦ ꯏꯆꯟ ꯑꯉꯥꯡꯁꯤꯡ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯎꯅꯖꯕꯅꯤ ꯁꯔꯀꯥꯔꯅ ꯃꯁꯤꯒꯤ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤꯗ ꯄꯤꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯇꯤꯝ ꯑꯃꯅ ꯁꯨꯝ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯃꯤꯇꯤꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯂꯥꯏꯔꯤꯕ ꯀꯃꯤꯇꯤꯁꯤꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩ ꯍꯥꯏꯁꯤ ꯎꯅꯖꯕꯅꯤ ꯅꯨꯃꯤꯠ 10 ꯈꯨꯗꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯑꯋꯥꯠ ꯑꯄꯥ ꯄꯤꯕꯤꯔꯤ ꯍꯥꯏꯔꯤꯕ ꯄꯤꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯁꯤꯗ ꯍꯦꯟꯅ ꯁꯦꯝꯗꯣꯛꯄ ꯏꯟꯃꯦꯠꯁꯤꯡꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯁꯤꯅ ꯄꯥꯝꯃꯤꯕꯁꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯆꯍꯤ 2 ꯍꯦꯟꯅ ꯆꯠꯊꯔꯕꯅꯤꯅ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯁꯨ ꯄꯥꯝꯕ ꯃꯌꯥꯝ ꯐꯣꯡꯗꯣꯔꯛꯏ ꯑꯃꯁꯨꯡ ꯍꯦꯜꯊꯀꯤ ꯀꯟꯗꯤꯁꯟ ꯐꯠꯂꯛꯇꯕ ꯃꯌꯥꯝ ꯑꯗꯒꯤ ꯗꯥꯛꯇꯔꯁꯤꯡ ꯂꯥꯛꯑꯒ ꯁꯨꯝ ꯏꯔꯥꯏꯗ ꯂꯥꯛꯑꯒ ꯌꯦꯡꯕ ꯈꯣꯠꯄꯁꯤꯗꯁꯨ ꯍꯤꯗꯥꯛꯀꯤ ꯃꯦꯗꯤꯁꯤꯟ ꯋꯥꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯤꯗꯥꯛ ꯂꯩꯕ ꯉꯝꯗꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯁꯄꯣꯔꯠ ꯐꯖꯅ ꯂꯩꯇꯕꯁꯤꯅ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯛꯇꯕ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎꯁꯤ ꯂꯟꯆ ꯑꯦꯟ ꯗꯤꯅꯔ ꯆꯥꯛ ꯆꯥꯔꯒ ꯂꯩꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯑꯋꯥꯕ ꯊꯦꯡꯅꯔꯤ ꯀꯃꯤꯇꯤꯁꯤꯡꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯄꯣꯂꯤꯁꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯃꯈꯣꯏꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯡꯁꯤ ꯇꯣꯉꯥꯟꯕ ꯁꯔꯀꯥꯔꯒꯤ ꯁꯥꯔꯤꯕ ꯃꯌꯥꯝꯁꯤ ꯍꯥꯎꯁꯤꯡ ꯁꯥꯔꯤꯕꯁꯤꯡꯁꯤꯗ ꯁꯥꯟꯇꯤ ꯂꯥꯛꯇ꯭ꯔꯤꯕꯛꯇ ꯍꯣꯡꯗꯣꯛꯍꯜꯂꯕꯗꯤ ꯑꯊꯨꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯝꯃꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯍꯥꯎꯁꯤꯡꯒꯤ ꯁꯥꯕꯒꯤꯁꯤ ꯄꯩꯁꯥ ꯀꯥꯏꯊꯣꯛꯈꯤꯕ ꯀꯨꯏꯔꯦ ꯃꯁꯤꯒꯤ ꯀꯃꯤꯇꯤꯅ ꯊꯝꯃꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯦꯝꯄꯣꯔꯤ ꯍꯥꯎꯁꯤꯡ ꯐꯣꯔ 3,000 ꯍꯥꯎꯖꯦꯁꯁꯤ ꯀꯔꯣꯔ 195 ꯀꯥꯏꯊꯣꯛꯈꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ 2 ꯍꯦꯜꯂꯛꯑꯕ ꯐꯥꯎꯕꯁꯤꯗ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕꯁꯤ ꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯨꯝꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯑꯃꯃꯝ ꯇꯣꯉꯥꯟꯅ ꯂꯩꯔꯕꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯈꯣꯏꯗ ꯈꯔ ꯁꯥꯐꯒꯅꯤ ꯍꯥꯏꯕꯁꯤ 780 days more than 2 years ꯆꯍꯤ 2ꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯅ ꯂꯩꯅꯅꯕ ꯍꯥꯎꯁꯤꯡꯁꯦ ꯃꯁꯤꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯊꯥ 6 ꯁꯥꯡꯉꯕꯗ ꯑꯩꯈꯣꯏ ꯆꯍꯤ ꯐꯥꯗꯅ ꯂꯣꯏꯁꯤꯜꯂꯗꯤ ꯌꯥꯝ ꯐꯒꯗꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯆꯍꯤ 2 ꯈꯔ ꯍꯦꯜꯂꯛꯄꯁꯤꯗ ꯂꯣꯏꯁꯤꯟꯗꯕꯁꯤꯃꯗꯤ ꯃꯁꯤ ꯁꯦꯠꯕꯦꯛ ꯈꯔ ꯂꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯜꯂꯤꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 475 crore ꯃꯁꯤꯗ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯄꯤꯒꯗꯕ ꯇꯤꯚꯤ ꯁꯦꯠꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯂꯨꯄꯥ ꯀꯔꯣꯔ 4.5 crore ꯁꯤꯒꯤ ꯄꯤꯒꯗꯕꯁꯤꯡꯁꯤꯃ ꯇꯤꯚꯤꯁꯤꯡ ꯑꯗꯨꯝ ꯃꯁꯤ ꯈꯔ ꯄꯤꯕ ꯌꯥꯎꯔꯤ ꯄꯤꯗꯕꯁꯨ ꯂꯩꯔꯦ ꯗꯦꯟ ꯑꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯠ ꯃꯁꯤꯒꯤ 475.06 crore ꯁꯤ ꯀꯥꯏꯊꯣꯛꯄꯁꯤꯗ ꯌꯥꯎꯈꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯔ ꯄꯤꯗꯕꯁꯤꯃꯗꯤ ꯑꯩꯅ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞ 2 ꯈꯛꯇꯪ ꯑꯩꯅ ꯆꯠꯄ ꯑꯃꯁꯨꯡ ꯀꯃꯤꯇꯤꯁꯤꯡ ꯎꯅꯕꯗ ꯃꯁꯤꯃꯗꯤ ꯂꯩꯇꯕ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤꯒꯤꯁꯨ ꯀꯟꯁꯔꯟ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯁꯤꯒꯤ ꯀꯥꯏꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯄꯤꯕꯤꯔꯗꯤ ꯌꯥꯝ ꯐꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯎꯅꯖꯕꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯒꯤ ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯦꯖꯔ ꯀꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯄꯔꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤꯌꯥꯒꯨꯝꯕ ꯗꯥꯏꯕꯤꯇꯤꯁ ꯑꯗꯒꯤ BPꯒꯤ ꯃꯦꯗꯤꯁꯤꯟ ꯐ꯭ꯔꯥꯏꯗꯦꯗ ꯆꯦꯛ ꯇꯧꯔꯒ ꯄꯤꯕꯁꯤꯅꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯋꯥꯕ ꯑꯃ IDPꯁꯤꯡꯗ ꯔꯦꯁꯠꯂꯦꯁ ꯑꯣꯏꯕ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯆꯥꯎꯅ ꯂꯩꯔꯦ ꯑꯣꯄꯔꯦꯁꯟꯒꯤ ꯒꯥꯏꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯑꯣꯄꯔꯦꯁꯟ ꯗꯔꯀꯥꯔ ꯂꯩꯕ ꯑꯆꯧꯕ ꯈꯤꯇꯪ ꯃꯦꯖꯔ ꯑꯣꯏꯕꯁꯤꯡꯁꯤꯗ ꯃꯁꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯔꯒ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯨꯝꯕ ꯔꯤꯝꯁꯀꯨꯝꯕꯗ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯔꯒ ꯑꯁꯨꯝꯕ ꯑꯣꯄꯔꯦꯁꯟ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯦꯇꯦꯟꯁꯟ ꯑꯃ ꯂꯧꯕꯤꯔꯒ ꯃꯈꯣꯏꯁꯤ ꯑꯦꯅꯤ ꯀꯃꯤꯇꯤꯁꯤꯡꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ
ꯍꯥꯏꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯤꯔꯤꯕ ꯂꯩꯔꯤꯕ ꯀꯃꯤꯇꯤꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯍꯦꯜꯊ ꯀꯟꯁꯔꯟꯁꯤ operation darkar leba measure ꯑꯩꯈꯣꯏꯒꯤ treatment darkar ꯂꯩꯔꯛꯄꯁꯤꯗ government gi achau hospital singsina makoina free of cost ta masi tawbiba ama darkar leini haibasi ngasi relief camp ani thakang aina changaga yengasida sumaina fangi maramasina ipung kudimak wakhal ge awaba lei adegi family sing punna lei tabagi awaba adegi senthok lambi lerek tabagi economic crisis family as well as akoigi leiriba mayam sing subham nompham lerek tabasigi achauba family crisis simadi yamna family khudimakta leire aduna masi aikoina athuba matamda leiriba violence loisandri bhaubadi shanti laktribadi government na masi policy puthoga loisandri bhauti relief camp da leiriba singchi tang yengsilibasi gi mathakta makoi na piriba hairiba makoi pambiba mayam sing yengsinbigani haina ine government da ina si yengsanaba government da soina appeal tawjari zik oi bakoi PR government leiko PR government leira duga hozik sum sarkar semda sum tawle bisa hozik august kumba yoksila agadi amuksi sarkar semangam dagadi pra kai bi phum dula ya sing tang adagi handa prime minister lakani tawse si prime minister lakani thajabra nataga kamama lak prima la agadi kari hozik manipur gi leiba kano kari tropya ya saji kedi sarkar sembagi di masi BJP na semgadabni aduna makhoi gi masing maram chana lei hozik 60 gi manungda 55 ti makhoi gi adugi manungda amadi akhoi laibak thigre lekhidre maram aduna makhoi gi sarkar sembangam dabasidi BJP gi moi gi weakness ni aduga parjanadi popular government pami adubu sarkar sembasi mokhoina ngamdabasina maram oirakanda parja sing gi awabasi henna lehele hozik akhoi gi honorable MLA sing adai parja sing gi wakat si masi PR government na thoidokna akhoi tabidi any development da karigumba issue problem like amada leiba problem MLA singi through the chalaga sarkar na tarambadu hojikti sarkar leitrabnina akhoi gi PR government na akhoi tabidi loina da akhoi gi development program singsi parja singi karaidna kari wali kari tawgadagi haibasidi akhoi gi presidential government sina honorable governor na masi concern tawba akhoi udi maramaduna popular government ama leitaba haibasi leibak parja miyam gi laibak thibini adagi honorable prime minister lakpa natraga laktabasidi koi kuina 785 days yore then more than 2 years parjami pung khudimangna prime minister lakpina na bat bill tawe request tawe adu hujipok lakti karigi prime minister laktri no haibasimadi akoina sobo question am oi maramdi lamdam sigi manipur gi parja khudimak citizen khudimak akoisu india ki citizen amani aduna sab manaba treatment si constitution na pi honorable prime minister madu gi wakhala du leidabani leitabase masi akoisu ngai hoji fauta ko isa na isa da question hangi amasu honorable prime minister Shri Narendra Modi da question hangi kari gi damakta asukuiraba suwaraba mihar mipun misimina adagi violence na sokpa satna sokpa adagi then economic crisis no mo bhag manipur gi wahai mo pradhan mantri na thamdabase masi yamna nungaite aduga atopa lam gi damaktadi adi thangnaba neighboring state or adagi neighboring countries sigi damaktadi pradhan mantri na yamna toina akhoi gi miyoi bagi humanitarian help adagi akhoi gi misimina thokpa matamda condemnation adagi condolence puno bakse tawi aduga manipur aiba parja sigi damaktadi pradhan mantri na tawdaba simadi akhoi yamna nungaite still akhoi prime minister manipur da lakigi dabani hairiba dialogue community animaksi khanari base si asinanaba dialogue ama aidi family na basingi dabani being the prime minister ma soidna tawungam gani khali dialogue tawrakanda madu initiate tawrakanda dialogue family na kanda wari sanakanda soidna santi propongam ni haibasi pradhan mantri na akanba miyeng changjalabadi ngamni haibasi akhoi adum asa taw maramdi india government haibasi mapangan kanba amasung tawbada ngamba india manung sidati haitare ngambanina mahakna initiate tawrabadi hapta amadasu tha amadasu irangi loisan mangamni ni khalleba aduna masi akoina political gi what not political gi language nate ma soitna tawbungam aduna hojisu pradhan mantri laktabasi lahaningi aduga shanti pami koi development pami hoji manipur da leriba financial crisis anga phangna ware lisinga matana hona bada tha ama phangda yawi tha ama da labor kana tha da lisinga phangda yawi awana adagi din larik laisu tambagi scheme mayam failure ko mayam se masi manipur si thokpa
ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯀꯟꯁꯔꯟ ꯑꯣꯏꯕ ꯆꯪꯏ ꯑꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯏ